Diamond Drama Festival 2026 Loisinkhre Amadi Makok Mathang Takhraba Singda mana Mathum Piduna PUKNING THOUGATKHRE Diamond Radio 91.2 FM Amadi Manipur Dramatic Union na Sindona High School Police Lane da Laiba MD Hall da Punna Theatre Group Tara Taruk na Saruk Yaduna Theatre and a Culture of Peace haiba theme da haukiba March ki tang 29 taki hauduna April ki tang mari fawba sathakiba Diamond Drama Festival 2026 loisinba ki thoram aduda Department of Trade, Commerce and Industries, Government of Manipur ki Director Hana Kamai, Saraswati Institute of Management and Paramedical Sciences Pangai ki Founder cum Chairman plus PISM Smart Security Service की सेक्रेटरी प्रताप लाइमुजम अमदी डायमंड रेडियो कोंगजोम की चेयरमैन ओइबत नतना हाना मिनिस्टर सु ओइरमबा मरांगथेम हेमंत सु सरुक याखे लोना फेस्टिवल अदुदा युमजाउ लाइरेंबी ड्रामाटिक एंड कल्चरल यूनियन खगेमपल्ली की धर्मा कांगबुना उत्पा कावरगी हाइन मिंथोनबा धर्मा असिना बेस्ट प्रोडक्शन याउना बेस्ट डायरेक्टर अमदी बेस्ट स्क्रिप्ट की मना फंगबंगमख्रे थरम अदुगा मरी लेना डायमंड Drama Festival 2026 की कन्वेनर संजीत साइकोमना फोंदोरकपदा परफॉर्मिंग आर्ट की होरफमनी हाइना मियामना लौनरिबा थिएटर ngasidi lamdam asigi miyamna yengbagi chang nongmagi masing hantarapugum tawrakli loina aikhoigi theater bu awangba thakta pukhatnaba honabada Diamond Drama Festival haina mingthonduna lamdam asida leiriba theater group singi oiba dharma Sangdamnabagi thoram asi ahanbo ina pangthokpani amadi kumja lisingani kunmari amadi kunmanga gi da Diamond Drama Festival asi anirak pangthokre loina mamangda pangthokiba festival ani asi audio oina pangthokiba adu leptuna handak sahi asidagi hoduna stage performance oina pangthokpa hokibani haina su pangdokhi Project Sinjai Festival asi ahum baksu boina akoigi pangthok sabane haba tare adu mamangi 2024 da koina first akoigi drama festival Diamond Drama Festival se pangthok sei hai basna koina audio na pangthok saki adu ani suba 2025 da akoigi adu su audio na pangthok saki first da tim drum do adu ani suba kun lak saki adu ga handu kisina koina theater oi bani na akoigi stage performance na fajagadra khan badi adu ga theater gi art form jo na koina yokhutna bagi pamjabu gi damakta da koina Diamond Radio na akoigi MDU ga habadi Manipur Dramatic Union ga collaborate Jarakan the Harry Basing Makalgi Diamond Drama Festival say Pangthok Seven Hazabatari. Handik is a theatre group Tara Tuna Saruga Pangthok Festival. Adumasi Diamond Drama Festival Haraga Kuna Pekaputagi Wana Teduka Interstate level festival of Habatari. Competition in Pangthok Sekipa. At the category say Akuna Punda 39 Tamze. Hari Bisitunga Tungan Missouri mentioned Duga Obisteski, Onisteski, Pulo Parakanda, 39 award. Pasina Hakanda Zikapigi, agriculture section Sida, Mayami Aki Horopum, the Akogi, performing at Habatare, Chatan, the heavy, the Utokuna, a film, the Tuan Mamsi Yanguraga, with theater Sigmasida support of Yangumi singing Uganda, and the Andavitare. At the Mosigi, root the heavy Baduga, support of Big Chang, the Brakali, as Akogi can artist in Habatare, Comse Egi Beauty, Mayam Low have Hamilate, Butabu being Bantarapa, Duga, Mayama support of Birpa, Handarapaki Chang, Uzavis de Kuna, Sigumba Chow Manipur Pumuguna, Siguma Diamond Drama Festival and from Jarakanda, Mayamsu artists sing, Aduga writers sing, Aduga Tonga, the Biriba performing art theatre, the art form Sigu, when a support of Jabu and Sigma, Mong say when a Pangthok 7 has